Brown sugar kg ani konana fakiba kuki macha ama special just and DNPS court na mara laire haina laukthokre chairak tha asigi tangkon humdoida court asina laukthok lagani hairi khurumjari SCB pau meeting tabir basingbu taram nokchari pau sandona pijari Brown sugar kg ani konana fakiba kuki macha ama special just and DNPS court na mara laire haina laukthokre Chairak tha asigi tangkon humdoida court asina laukthok lagane special just and DNPS court na mara laire haina laukthokraba misak adudi Kangpokpi district ki Ikau police station na konba Ikau manakta leiba Langkhong village tagi Lunkhomang haukip chahi nifu apokpa janglen haukip kawi haidi Lunkhomang haukip haukiba chahi lisingani kunithoi ki October tang tara mangada Narcotic and Border Affairs ki personnel singna Imphal East district ke manung chanba Dolai Thabi da Maya ki Pukhau Terapur ki jagada frisking chatharingai Suzuki SS registration number MN06 SC 6133 da lakpada kham laga check tawada packet mari da haplaga purakpa apunba arumba kilogram aniga gram kun mari yaram khibadagi phakibani hari NAB police station na fakiba adu sample chemical analyze tawbada diacetyl morphine brown sugar oiram khibani hari NAB police station na commercial quantity da valid oiba license saudana purambagi FIR na case lokhalaga special just NDNPS courta wayal chatharakibani hari chathakiba wayal aduda accused ki defense na NDPS Act ki section 35 amasung 54 gi mathakta lokhalagliba case adugi mayokta maram chaba evidence amata courta pukhatpa ngamdabana accused Lunkhomang haukip na commercial quantity da brown sugar puraga chalam kiba asi NDNPS Act ki section 21 clause C ki matung ena mara laire haibasi takpani maram aduna special just and NDNPS Monalisa maibam ge court na NDNPS Act ki section 21 clause C ki matung ena kuki furup ki haukip macha Lunkhomang haukip mara laire haina laukthokre court aduna NAB police station ki osina Lunkhomang haukip tagi fakiba brown sugar logi matung ena dispose tawkina basu khanganke Lunkhomang haukip ta kari chairak pigani haiba tha asige lakliba tangkun humdoida laukthokna bagi matam court asina lepkhre Khangabok amadi tenthaga faunariba arong tural marilgi aroi badage eco path amadi kharung path ka tainariba ringban lambi asi ising manungda laikhibadagi pathorakpa isingna lokfam singda khusemgi ising isau thoktuna awaba mayokna re haina lawmi miyamna awaba phongdorakle ising saukhalakpa asina maram oiraga Khangabok path 3 gi bihu lokol khong makha lokol Sangai makhong lokol khongnang macha makha lokol na chingba low pari listing amagi mathak yauna ising thumjin khibadage lawmi singda awaba oire hiram masiga mari lainana lawmi amana haukiba chahidasu isingi ichao asina maram oiraga phau lokhidabana lainga ki mari lainaba authority na mityeng changduna lawmi singi awaba koknaba hairiba kharung pat amadi eco pata tainaba ringban asi semduna lawmi singi yaifanaba hotna biu haiki Tentha phawba chaliba kharungpat ka tainaba asida isingje hajilakna hakum joi khoi phawlok chakhidre kumsi joi singje hajilakna sing chawna law subo yajadre aduna government gi authority singna miyeng changbidana akhoi praja gi awabase amuktang kohan biu haina akhoi hajari Nungba SCG MLA Dangailung Ganmaina None District Chief Medical Officer Dr. Azin Maringmaiga Loinana Khopumgi Primary Health Center ki fibam yengsinkre Nauna Sariba staff singi quarter adu athubada loishinnaba mari lainaba contractor da MLA khanganki Assam Rifle None Battalion na handak ising ichawna awaba taraba Khopum Belige Gathau amadi duithangsang khulgi awa ana taraba miyoi singi mateng pangkre ising chawbana maram oiduna thokpa yadraba miyoi sing mafam chaba yenglaga laihankre atek akai thoklaba yum sing semjin baga loinana chingning khaibana maram oiduna sokhalaba yum sing semjin ba amadi sengdokpa gi thabak chathakre huzigatem ba break amatang longminasi
Babina haiba maming asina anala yengi lamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care faubada Babina na mangzil thaduna lakli haujiga muk makhata na chengsilaktuna mayamgi mafamda kudol tamjari Babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijari Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiyo expert faculty nupa amasung nupi gi tokhaiba hostel sel yamna changdana Babina Hospital amadi khongbu oireba institute sing da thabak tawbagi kudong jaba su pizari hauzik admission haujare sukna tagi sit nipu khaktani ahan balakpada kudong saba pijagani Babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East Soccer company gi crown maker wel chahi yankhai suraba soccer company gi crown maker wel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wel samani mayam su mahaw yengbi crown maker wel matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberg Industries Thamabun Masnam Lekai opposite DM College ta leibana July 13 dagi kunmanga fawa yamna chawraba offer mam pizari madudi school bag ani leibada bag ani hapchagani amadi bag ama leibada 20% off pizari miyamna su yana khangaraba Canberg school college seminar workshop sports airbag traveling bag rank na chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmakki apamba design da customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung makhatarapa pauda CRPF Group Center Imphal ge DIGP SS Anil Kumar Bhardwaj na luchingduna langjing achobada upal chamarom thakre All as Home Lamjing Meira Club amadi Lamjing Meira Women Organization langjing achobaga punna khusamnaraga pangthokiba ngasigi upal thabagi thoram maduda CRPF Group Center Imphal gi Commandant Padmasri N Kunjarani yauna atai CRPF ki official langjingi club amadi Meira paibi gi luchingbi amadi laikai gi miyoi kayana sarukya khe ngasigi uthabagi thoram maduga mari leinana DIGP SS Anil Kumar Bhardwaj na akoibagi fibam ngak senbagi pandamda CRPF Group Center Imphal na maru oiba thodang lauduna ngasigi uthabagi thoram masi pangthokpani Haurakliba nahasingna lu henba society ama purakna ba hotnabada angamba thodang yabiu haurakliba nahasing asina nation asige achauba yumbi ohaugadori bane masana u afaba society ama oibada nahasingna thodang chawi haiki Justice Sudhir Agarwal na Takibar Rai amada government employees singi macha sing government school da mahai tamhanba compulsory oigadabani haikiba adu thabakta onthok piro haina Socialist Party India ge National General Secretary Dr. Sandeep Pandey na thadorakpa cherol amana lainga ki pukning chingsilakle Cherol asina makha taraduna kumja listing ani tara mari dage listing ani kunmari fawbaki manungda lainga ki school listing kunmanga hena thingzin kre lainga ki school sing thingzin bagi tabagasi makha tana chatharaktuna yamdraba ata school listing tara dagi kuntaret fawba lakliba chahi khara asigi manungda thingzin khibagi akiba lai hairi masti pumna magasi mahairoi yankai sudana laibana lainga ki school sing
punsinbagi khongthang ama laukhalakpa asidagi thoklakpani lenga ki primary school singda tamliba mahairoi singi yumga makhoiga tamliba school aduga yamlabada kilometer amadagi hena lapnaroi dabani haibadagi government masamaki rule lairiba ase mahairoi masing yamde haiduna nakna laiba school sing punsinduna chalairabadi kilometer amagi manungda lairamba school adu mahairoi kharagi oinade lapthokiba masana tabani pumnamak ase India ki constitution na piba right to education bu khongoi nabani maram aduna kumjali sing ani tara mangada justice Sudhir Agarwal na takiba rai adu thabakta onthoktuna government employee khudingma ke macha sing bu lenga ki school da tamhanba compulsory ohenbiu haina appeal tawrakli Department of Science and Technology Government of Manipur na sinduna Inotech Fest lising ani kun mga haina mingthonduna ngasidagi mahairoi sing research scholar amadi innovator kayana saruk yaduna Imphal West ki Tagel patalaiba Manipur Science Center da hogdokre Thauram maduda Additional Chief Secretary Finance Government of Manipur Vivek Kumar Dekwan IAS Secretary DIT Government of Manipur TH Kiran Kumar Executive Director Nilit Akampat Government of India Professor Dr. Yumnam Zenta Secretary Science and Technology Government of Manipur Srimati Kengu Juringla Amadi Joint Secretary Manipur Science and Technology Chingakam Sasi MCS na Chingbana Athoiba Mithunglen Oina Saduk Yakibaga Loinana Science and Technology Government of Manipur gi official Amadi Mahiroi Kayasu Saruk Yaki Thauranga Mari Lainana Joint Secretary Manipur Science and Technology Chingakam Sasi MCS na ngasi mak thengnariba malemgi ahongba kaya asida lamdam asigi angang maru oina mahiroi sing asida khudong chaba kaya pinaba program amani masigi thauram asida innovation idea challenge exhibit robo design amadi spot painting competition haiba hiram asida mapung oiba thauram amani innovative idea challenge saiba asida atopa state amadi manipur dage team Nifu mathoina registration taurakpagi manungda team kuntra selection tawduna ngasi stall hangduna saruk yari exhibit asida agriculture technology amadi robotica mari leinana stall asi hangduna miyamda khanghanbani masina hogalakliba angangsingna maru oina mahairoi singi tungi punsida mapung faba amadi masak thokpa entrepreneur ama oirakna ba hotnabada achoba platform ama piba ngamgani haibagi thazaba lai haiki Moi maraktagi akoina khangalakpa angangsing sibu makoina mentorship pibiba hayeng makoisi masisina entrepreneur oibo enterprising oiba yana na ba paisa tanbai lambi oiba yana na ba patenting to bayana na ba adumbagi platform ama pizavani side by side akoina young students sing the encourage to boina relevant theme the spot painting competition amma sinjari aduga robot design haina koi innovation hub ki ground floor da angang sing various school students mayam adagi Sishu Niketan Ramkrishna Mission adagi MTU MIT adudagi akoi participants mayam yauri madudagi akoina best students akoi khangalaga makoi dasu akoina kari hand holding pi bayagi department ki site agi akoina moibu mentoring haitare ko platform akoina ama provide tawzaben Wahengbam Laikai da Laiba Princess Jeweler da Gilupa Lesing Nifu Romgi Oigadaba Sana San Amaga Chaning Manga Huran Kibani Haiba Nupi Ama Imphal Police Station a Faba Ngamkre Court na Numitara Mangagi Jail da Thambagi Ayaba Pikre Wahengbam Laikai da Kevin Wahengbam Kauba Misak Amana OC Imphal Police Station da Wakalakpadagi Matung Ina Tha Asigi Tang Tara Tarukta Wahengbam Laikai Auto Parking Manakta Laiba Princess Jeweler da numit yungba matung pung ahum rom tabada masak khangdaba nupi ama laklaga sanagi khudob amasung lik leigani haina puthoklaga utpi naba hairakhi sanagi khudob sing yenglaba matung khudob ama khallaga khudob adugi mamal hotlaga khanghanaba hairakhibani khudob adugi mamal hotlingai cherakta nupi aduna mahaki oithangba khuta khudob ama lotlaga mahakna purakhiba handbag aduda hapchinduna leiramkhi haibani Ahanbagi khudob adugi mamal khanghanbada GP number PU sel tharaknaba mahaki mamanabi amada haiki ge hairakhi maduda GP ge QR code photo kaplaga dukandagi tumina thokhibani chingnabadagi khudob hapagi tray check tawbada khudob ama walamki haina wakatlakibani Imphal Police Station a case ama lokhalaga spot verification amasung Princess Jeweler ke
अनकपदा लेबा CCTV कैमरा फुटेज सिंगदा लौरबा मतुंग इम्फाल पुलिस स्टेशन नमदि वांगोई पुलिस स्टेशन के अपुनबा पाउबिटेक मयाई लेकाइदा लेबा MD निजामुद्दीन की युमदा थीबा हुंबगी थबक चथके मधुदा पाउबिटेक मयाई लेकाइदगी सकिना एलाइस अपिक्चा चही कुनिपान अपोकपा MD निजामुद्दीन चिंगनबदगे डिटेन तौरगा इम्फाल पुलिस स्टेशन दा पुरखे वेरिफिकेशन चथबदा हाइरिबा खुदोब अदु महाकना लौबनी हाइबा मसाना याजखे पुलिसना चथकिबा इन्वेस्टिगेशन के रिपोर्ट चीफ जुडिशियल मजिस्ट्रेट इम्फाल वेस्ट की कोर्टा पिखलक खिबगा लोइनना नुमित 15 जुडिशियल कस्टडी दा पीबना कोर्टा हाइजरखे CJM इम्फाल वेस्ट की कोर्टना इन्वेस्टिगेशन के रिपोर्ट येंगलबा मतुंग अमदी मियोय असी हैबिचुअल ऑफेंडर अमसु ओइदुना प्री जुडिशियल एक्टिविटीज दा चेनबनी हाइबा खंगबंगमले हौकिबा चही लिसिंग अनि कुन्निथोय दा NDNPS एक्ट की मखादा महाकी मपुरोइबगा कोनना फाखिबा लेख्रे मसिदा नतना केस सिंगा मानबा ऑफेंस सिंगदसु चेन्नई हाइबा लेबना जुडिशियल कस्टडी दा थमलगा मखाताना वाहंग पाहोंग चथबगे तंगाई फदबा लई मरम मदुना था असगे तांग 38 फाउबा जुडिशियल कस्टडी दा थंबगे अयाबा CJM इम्फाल वेस्ट कोर्टना पीख्रे हाइरी अरोइबदा मरोइबा पाउ अमुका हन्ना पिजरी ब्राउन सुगर केजी अनिगा कोनना फाकिबा कुकी मचा अमा स्पेशल जज NDNPS कोर्टना मरा लेरे हाइना लाउथोख्रे चैराक था असगे कुनहुमदोइदा कोर्ट असिना लाउथोकलगनी हाइरी हुजिक फावगी ओइना SCB ना पिजबा पाउ मतंग असिदा लोसिनजरे मीटिंग ताबिर बपुमना मपु